Tomthin mahaki leifamdu yaurai. Thongal-dagi changakpada nupa ama yamna fingna thoki. Adubu mahak thoidokna khanjilude. Yumdugi oina ahanba changfamda mayamgi apunba thong ama lei. Thongdu londuna leirami. Manungda mi chatpagi makholdi tai. Tomthinna thong hangtu'u haina thili. Thongdu hangtorakte. Tomthinna yamba khamba haina kawi. Ming kaurubadagi Helena thongdu tapna hangtorai. Tomthinna manungda hek changbaga makhoi mari puna leiminarami. Tomthinna kaidaurage haina hangbada karisu taude haina khumai. Tomthinsu karigumba khara thogle haibadi khangi. Adubu makhoina hainingtrabanina hanglaroi khanduna hangdre. Mahaki kada changduna iruzari. Iruzaba loiramdaida kanano amana thongdu kana thilai. Tomthinsu yam thuna iruzabadu loisinduna thoglai. Masak phajabi leishabidu kappaga leirami. Manau nupiduna yam kina thongda thilibadu yengduna leidi. Khambaga Helengasu pakhatna yengli. Tomthinna kanano thongna thilaklise haina hangi. Kapiba masiduda thong hangtu'u haina manau nupiduna thilli. Tomthinsu manungda kappaga leiribadu tasingna nungaitaba phawi. Ngasai Tomthinna chatlamdaidadi nupidu yam harauna leihogani. Tomthinsu mahaki koijadaba mataududa apambagi wakhal phau sagatkivani. Tomthinna ibema ka manungda leiriba nasigi mingse kari kauge haina hangi. Mapanda thong thilliba nupaduna chanu thongsa hangdo haibane. Tomthin khambagi manakta amuk changsilaaga thong thilisi kanano haina hangi. Khamba karisu kumakte mamai non thaduna leiki. Mapandagi thong thilakliba nupaduna amuka sulaurai. Chanu nangna thongse hangdoktrabanina aina thugaiduna changakpa tariko haina laurai. Tomthinna thongdu hangtoki tawi. Maningdagi Helena Tomthin madugi nupaduga osinarunu adum thilaga leijani. Helena ngangliba wadu mapanda leiriba nupaduna takhini khanduna khambana mahaki nupigi masindu mensilli. Tomthinna maningda onthoraktuna yenglubada khambagi yamna pakhasaba saktamduda noi. Tomthingi wakhalda makhoina nupa asibu asuk yamna kirisina kaigi. Makhoina nupa asida kari akaiba tawruraba jatno. Khambagi mityengse mara leiraba mi amagi mityengni. Adubu mapandagi nupasina kauraklisidi chanu khaktani. Pumnamak asi khangnaba thongse hangtokpana pharani khalli. Tomthinna chamamnana leibadu ubada Helena Tomthingi manakta changduna chirol tawrami. Asigi nupase nupidi yamna choppa nupani. Bahakna matam kayagi mamangdagi akhoigi chanubu nungsi haina koitan tanarai hai. Chanusu mahaki matawdudane nungaitadana mahaki propose to ngarangta yakhi hai. Aduga hojiktang khara ahal oirabi nupi ama laklaga akhoigi chanubu yam thina seirami. Nupi leiraba nupasiga nanga karigi mari leinaribano haina. Nupidu chatkraba matung ikaiba hemandana chanuse kaplibani. Asigi nupasida call tawduna mahakna amuk thina nganglubadagi hojik laglisini. Nupasina budi mabu yam nungsiba mali. Adubu nupi thiba nupasida leisabi maga mataw karamna nungsinahanggani. Helena amuksu makhatarai. Nupase hanasu yam toina lai hai. Akhoisune ngahan khak ure. Adubu kana matana mahakpu nupi lei haiba khangde. Chanuna haibadadi mahakine haibada kana mata leijate matomta lei hai. Tomthinsu warido tabadagi maram pumba khangle. Chanudi nupase nupi leire khangdabadagi yaba oiramgani. Aduna mahakidi maral kaisu leite. Tomthinna nupase
ꯐꯠꯇꯕ ꯃꯤꯅꯤ ꯈꯪꯂꯕꯁꯨ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯆꯠꯂꯣ ꯍꯥꯏꯅ ꯇꯥꯟꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯈꯝꯕ ꯆꯦꯟꯁꯤꯜꯂꯛꯑꯒ ꯍꯥꯡꯇꯣꯛꯄ ꯌꯥꯗꯦꯀꯣ, ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥꯅꯤ. ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯆꯅꯨꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯀꯅꯥꯃꯠꯇꯅ ꯊꯤꯡꯕ ꯉꯝꯂꯣꯏ. ꯃꯅꯥꯛ ꯅꯛꯄꯗ ꯌꯨꯝꯁꯨ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ. ꯇꯣꯝꯊꯤꯟꯅ ꯌꯥꯅꯤ ꯑꯩ ꯇꯧꯒꯦ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯀꯦ ꯇꯧꯏ. ꯆꯅꯨ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯀꯅꯨ ꯍꯥꯏꯅ ꯀꯞꯄꯒ ꯇꯣꯝꯊꯤꯟꯗ ꯍꯥꯏꯖꯩ. ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯐꯔꯦ ꯍꯥꯡꯇꯣꯛꯑꯔꯣꯏ, ꯑꯗꯨꯗꯤ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧ. ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ, ꯐꯥꯔꯨ ꯂꯥꯎ ꯍꯥꯏꯈꯣ. ꯍꯦꯂꯦꯟꯅ ꯍꯣꯏ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯕꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯄꯨꯊꯣꯔꯛꯇꯨꯅ ꯇꯧꯏ. ꯃꯄꯥꯟꯗꯒꯤ ꯅꯨꯄꯥꯗꯨꯅ ꯊꯣꯡꯗꯨ ꯀꯟꯅ ꯀꯥꯎꯔꯛꯏ. ꯊꯣꯡꯗꯨ ꯐꯛꯀꯥꯏꯒꯦ ꯇꯧꯏ. ꯑꯃꯨꯛꯀ ꯀꯥꯎꯔꯛꯑꯕꯗꯤ ꯁꯣꯏꯗꯅ ꯀꯥꯏꯔꯅꯤ ꯍꯥꯏꯕ ꯇꯣꯝꯊꯤꯟꯅ ꯈꯪꯏ. ꯃꯅꯤꯡꯗꯒꯤ ꯍꯥꯡꯇꯣꯛꯀꯅꯨ ꯍꯥꯡꯇꯣꯛꯀꯅꯨ ꯍꯥꯏꯅ ꯃꯈꯣꯜ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯥꯏꯔꯛꯏ. ꯆꯅꯨꯗꯤ ꯀꯤꯕ ꯍꯦꯃꯟꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ. ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯇꯣꯝꯊꯤꯟꯅ ꯍꯥꯡꯇꯣꯛꯏ. ꯊꯣꯡ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥꯗꯨꯅ ꯆꯅꯨ ꯂꯥꯎ ꯑꯩꯒꯤ ꯅꯥꯛꯇ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯕ꯭ꯔꯦꯛ ꯑꯞ ꯇꯧꯔꯤꯗꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ. ꯇꯣꯝꯊꯤꯟꯅ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯃꯈꯨꯠ ꯑꯃꯅ ꯉꯥꯛꯑꯒ ꯍꯦ ꯍꯦ ꯇꯞꯊꯧ ꯇꯞꯊꯧ. ꯅꯨꯄꯥꯗꯨꯅ ꯅꯪ ꯀꯅꯥꯅꯣ, ꯑꯩꯉꯣꯟꯗ ꯊꯦꯡꯉꯛꯀꯅꯨ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯏ. ꯇꯣꯝꯊꯤꯟ ꯅꯨꯄꯥꯗꯨꯕꯨ ꯐꯨꯕꯗꯤ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯆꯩꯅꯥꯗꯣ ꯈꯪꯕꯅꯤꯅ ꯐꯥꯊꯅꯕ ꯍꯣꯠꯅꯩ. ꯅꯨꯄꯥꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯂꯦꯡꯄꯥꯟꯗ ꯏꯟꯗꯨꯅ ꯅꯪ ꯀꯅꯥꯅꯣ, ꯅꯪ ꯃꯥꯒꯤ ꯑꯅꯧꯕ ꯕꯣꯏꯐ꯭ꯔꯦꯟꯂꯣ? ꯇꯣꯝꯊꯤꯟ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯅꯨꯄꯥꯗꯨꯅ ꯆꯅꯨꯕꯨ ꯀꯧꯕ ꯈꯛꯇ ꯅꯠꯇꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯆꯤꯟꯁꯨ ꯊꯤꯔꯛꯏ. ꯇꯣꯝꯊꯤꯟꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯅ ꯅꯨꯄꯤꯗ ꯆꯤꯟ ꯊꯤꯕꯅ ꯊꯤꯕꯅꯤ, ꯅꯪꯒꯨꯝꯕꯅ ꯊꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯁꯣꯜꯂꯒ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯅ ꯌꯩꯁꯤꯜꯂꯤ. ꯐꯠꯇꯕ ꯅꯨꯄꯥꯗꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯏ. ꯆꯩꯅꯥꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯎꯗꯨꯅ ꯂꯥꯎ ꯈꯣꯡꯉꯤ. ꯃꯅꯤꯡꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯅꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯅꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯗꯒꯤ ꯃꯀꯣꯛ ꯊꯤꯟꯇꯣꯔꯛꯑꯒ ꯃꯈꯨꯠꯅ ꯃꯆꯤꯟꯕꯥꯜꯗ ꯃꯦꯜꯂꯒ ꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯝꯃꯤ. ꯇꯣꯝꯊꯤꯟꯒꯤ ꯃꯀꯣꯛꯇ ꯍꯥꯟꯅ ꯁꯣꯛꯈꯤꯕꯒꯤ ꯍꯝꯕ꯭ꯔꯨ ꯀꯥꯔꯒ ꯂꯩꯕꯗꯨ ꯏ ꯈꯔ ꯊꯣꯛꯂꯛꯏ. ꯃꯈꯥꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨ ꯆꯩꯅꯥ ꯈꯥꯡꯅ ꯈꯥꯡꯅ ꯃꯈꯨꯠꯇꯨꯅ ꯅꯝꯃꯒ ꯍꯧꯒꯠꯂꯛꯀꯦ ꯇꯧꯏ. ꯇꯣꯝꯊꯤꯟꯅ ꯁꯄꯣꯔꯠ ꯑꯣꯏꯔꯤꯕ ꯃꯈꯨꯠꯇꯨ ꯑꯃꯨꯛꯀ ꯀꯥꯎꯗꯨꯅ ꯇꯨꯍꯜꯂꯤ. ꯇꯣꯝꯊꯤꯟꯅ ꯃꯊꯕꯥꯛꯇ ꯅꯦꯠꯂꯒ ꯂꯦꯡꯒꯅꯨ, ꯅꯪ ꯍꯦꯛ ꯂꯦꯡꯕꯗ ꯑꯩꯅ ꯍꯥꯠꯀꯗꯕꯅꯤ. ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯆꯅꯨ ꯁꯤꯗ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯏ. ꯆꯅꯨꯗꯨ ꯀꯤꯅ ꯀꯤꯅ ꯇꯞꯅ ꯂꯥꯛꯏ. ꯇꯣꯝꯊꯤꯟꯅ ꯅꯣꯛꯂꯒ ꯀꯔꯤꯁꯨ ꯀꯤꯔꯨꯅꯨ, ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ, ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯅꯪꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯍꯥꯏꯔꯨ ꯂꯥꯛꯑꯣ, ꯄꯨꯂꯤꯁꯁꯨ ꯀꯧꯈ꯭ꯔꯕꯅꯤ ꯂꯥꯛꯂꯅꯤ. ꯆꯅꯨ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯈꯝꯕ ꯑꯃꯗꯤ ꯍꯦꯂꯦꯟꯗ ꯌꯦꯡꯉꯤ. ꯍꯦꯂꯦꯟꯅ ꯆꯪꯉꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ. ꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯅꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ. ꯇꯣꯝꯊꯤꯟꯅ ꯅꯨꯄꯥꯗꯨꯗ ꯅꯪ ꯈꯖꯤꯛꯇꯪ ꯍꯦꯛ ꯂꯦꯡꯕꯗ ꯑꯩꯅ ꯍꯥꯠꯂꯦ ꯈꯪꯉꯣ. ꯆꯅꯨ ꯌꯥꯝꯅ ꯇꯧꯕ ꯉꯝꯖꯗꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯅꯨꯄꯥꯗꯨꯗ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯕ ꯉꯝꯗꯦ. ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯍꯦꯂꯦꯟꯅ ꯊꯧꯅꯥ ꯄꯤꯗꯨꯅ ꯃꯍꯥꯛ ꯅꯨꯄꯤ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯪꯉꯨ ꯍꯥꯏꯅ ꯏꯟꯁꯤꯜꯂꯤ. ꯇꯨꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯩ ꯇꯁꯦꯡꯅ ꯌꯨꯝ ꯄꯥꯟꯖꯗ꯭ꯔꯤ, ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯄꯥꯝꯗꯦ, ꯃꯍꯥꯛꯅ ꯄꯥꯝꯕ ꯈꯛꯇꯅꯤ. ꯑꯩꯕꯨ ꯌꯣꯛꯄꯤ ꯊꯛꯄꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯉꯣꯟꯗ ꯅꯝꯗꯅ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯔꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯆꯅꯨ ꯈꯛꯇꯅꯤ. ꯆꯅꯨ ꯑꯩꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯨꯔꯁꯤ. ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯄꯨꯂꯤꯁ ꯂꯥꯛꯏ. ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ. ꯅꯨꯄꯥ ꯑꯗꯨ ꯄꯦꯟꯗꯕꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯠꯈꯤ. ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ. ꯆꯅꯨꯅ ꯊꯥꯒꯠꯆꯔꯤ ꯁꯣꯝꯕꯨ,
haina tapna khumai. Chanugi makholdu yamna nungshi. Tomthin na laibak thibadagi Lily bu phangaudradi sigi nupise oina lauge haina khali. Tomthin na thagatrasu yaida matungda bahagna nangi natungda inara aba natraga nupiduna nangonda henganga aba aingonda haira u ai loina mayoknage. Khambadi Tomthin bu ubada kibana loire. Aduk yamna wang chawba nupadubu Tomthin ne yam laina phubadu ubada. Tomthin na mahaki nupa thoktaba matawdu uraga nokhi tawduna mahaki kada changki. Mathangi ayukni Tomthin na office kabana phagadra natraga Lily na hairakpa ngaigadra haina khali. Lily gi message ama lai parubada nangasidagi thabak lakpa hauro haiba oirami. Tomthin na office lakpada lamkhangdagi leichabun mayam ama leiraga lai. Mahakna leiribadu Lily gi rumda leiba lei asaba singdu sintoki khanbagi leibani. Tomthin na company adugi apartment mathang phauraga lakpada mangonda mi khudingmakna loina yengnarai. Mi mayamduna loina khangi madudi Tomthin na Lily bu koidagi koitan tanari haiba. Tomthin na leicharonga pairaga lakpadudadi mayamgi wakhalda Lily da pinabagine haina launai. Tomthin na ahanba lakpa numita Lily da wajang mangbangangki haibasu staff member khudingmakna loina khangi. Tomthin di ikaibagi mahutta mapamomda phantoaga chatli masa matomta amuksu aise Lily na ikaibasu kangkhangda hairise chumajani. Boss nupana assistant nupiga koina bahaibasidi yam toina thokpa thabakni aduga assistant nupana boss nupi koiba ngamba nupadi ai khaktani haina khali. Tomthin na Lily gi room gi mapanda thongdu namduna yengi. Lily di laklamdri. Tomthin kadu changsili mahaki kadu asuki matik nali manamsu yamna nungshi. Lily na Thailand da thama khai kar hena leirabasu sweeper singna nungtigi adum sitoi leiriba asaba lei khudingmaksu masana na adum leirami. Tomthin na asaba lei khudingmak laukthokduna dustbin da hapsinki aduga mahakna leirakliba leisingduna mosinjili. Yamna nana arrange tawramlaba matung Lily gi kadagi tholai. Lily gi kadugi hek mamangda assistant khaktagi oiba apartment macha ama lei. Ikuidana yamna familiar oiba khuning awangba tonglaga lakpagi makhol tarai. Yenglubada Lily oirami. Lily mahaki kada changlamdaida Tomthin da good morning haina hairami. Tomthin na su good morning hairamaga mahaki room da changki. Lily gi maithongda mi usitaba thawoidabagi matawdudi lepte. Changki baga minute ama fade Tomthin gi desk da leiriba landline telephone du ring lai. Lily na kaurakpagi ni haiba Tomthin na khangi. Lily na Tomthin nang agi kada mukta chango hairamaga phone du thamki. Tomthin su manakta leiriba laptop tu puraga changai. Lily gi opposite leiriba mon lauba chair du da Tomthin phamtharai. Lily di mamito Tomthin na thamlamba leisingdu da sauna yengduna leiri. Tomthin na miss aibu kari tawjo haibage. Lily na leisingdu da makhut thilaga asidagi leise nangna thamamira langthoko yam thuna karigi mafamse office ni akhoi thabak tawba lakpani irang tamba lakpa nate. Aidi kana matada irang tawkhiba leitena nangi asaba leisingi mahutta asingba leisina sintokpa khaktani masi oiradi nang sumuto nungairidana. Tomthin aina ngangbada nangna khumbagi karina tiklei chalu yam thuna langthokso langthoi. Lily sauna hagola aga adu oiradi aina oina langthokluge natna di Lily
ꯑꯩꯅ ꯑꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯒꯦ ꯀꯝꯄꯅꯤ ꯑꯃꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯒꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯤꯛꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯨꯡꯇꯤꯒꯤ ꯂꯩ ꯁꯤꯟꯕꯗ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯗꯣꯏꯅꯣ ꯑꯩꯗꯤ ꯂꯩꯁꯤꯡꯁꯦ ꯅꯪꯉꯣꯟꯗ ꯒꯤꯐ ꯄꯤꯒꯦ ꯍꯥꯏꯅ ꯄꯨꯔꯛꯄ ꯅꯠꯇꯦ ꯂꯤꯗꯔꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯖꯕ ꯈꯛꯇꯅꯤ ꯂꯤꯂꯤ ꯇꯣꯝꯊꯤꯟꯅ ꯅꯪꯒꯤ ꯒꯤꯐ ꯄꯤꯒꯦ ꯍꯥꯏꯅ ꯄꯨꯔꯛꯄ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯁꯥꯎꯅ ꯀꯧꯔꯛꯏ ꯃꯍꯥꯛꯀꯤ ꯁꯤꯠꯇ ꯑꯃꯨꯛ ꯐꯝꯊꯈꯤꯗꯨꯅ ꯅꯪ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯒꯦꯠ ꯑꯥꯎꯠ ꯇꯣꯝꯊꯤꯟꯅ ꯃꯤꯁ ꯊꯕꯛ ꯈꯔ ꯄꯦꯟꯗꯤꯡꯗ ꯂꯩꯔꯦ ꯃꯤꯁꯀꯤ ꯀꯟꯐꯔꯃꯦꯁꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯈꯥ ꯆꯠꯊꯕ ꯉꯝꯃꯣꯏ ꯂꯤꯂꯤꯅ ꯀꯔꯝꯕ ꯊꯕꯛꯀꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯇꯣꯝꯊꯤꯟꯅ ꯂꯩꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯃꯈꯥꯗ ꯊꯝꯃꯤ ꯑꯗꯨꯒ ꯂꯦꯞꯇꯣꯞꯇꯨ ꯇꯦꯕꯜꯗ ꯊꯝꯃꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗꯨ ꯎꯠꯇꯨꯅ ꯂꯤꯂꯤꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯤ ꯄꯦꯟꯗꯤꯡ ꯂꯩꯕ ꯑꯣꯔꯗꯔ ꯈꯨꯗꯤꯡꯃꯛ ꯂꯤꯂꯤꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯟ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯇꯣꯝꯊꯤꯟ ꯃꯁꯥꯒꯤ ꯑꯀꯛꯅꯕ ꯑꯔꯨꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯂꯤꯂꯤꯅ ꯍꯥꯏꯗ꯭ꯔꯤ ꯃꯈꯩ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯕ ꯇꯥꯈꯤ ꯊꯥꯏꯂꯦꯟꯗ ꯂꯩꯔꯤꯉꯩ ꯐ꯭ꯔꯥꯟꯁꯤꯁꯀ ꯀꯥꯁꯦꯝꯒ ꯕꯥꯔꯗ ꯎꯅꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯂꯦꯞꯇꯣꯞꯇ ꯀꯣꯄꯤ ꯇꯧꯁꯤꯜꯂꯤ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡ ꯁꯣꯐꯋꯦꯌꯔ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯚꯤꯗꯤꯑꯣꯗꯨ ꯑꯦꯗꯤꯠ ꯇꯧꯔꯤ ꯀꯥꯁꯦꯝꯒꯤ ꯃꯃꯥꯏꯗꯨ ꯇ꯭ꯔꯦꯀꯤꯡ ꯇꯧꯗꯨꯅ ꯕ꯭ꯂꯔ ꯆꯠꯍꯜꯂꯤ ꯑꯣꯔꯤꯖꯤꯅꯦꯜ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯌꯥꯎꯔꯤ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯃꯃꯥꯏꯗꯤ ꯕ꯭ꯂꯔ ꯆꯠꯍꯟꯗꯦ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣꯗꯨ ꯎꯠꯂꯒ ꯐ꯭ꯔꯥꯟꯁꯤꯁꯇꯒꯤ ꯃꯇꯦꯡ ꯂꯧꯕ ꯉꯝꯗꯧꯔꯤꯕꯅꯤ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯚꯤꯗꯤꯑꯣꯗꯨ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ ꯂꯦꯞꯇꯣꯞꯇꯨꯗꯒꯤꯗꯤ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯂꯤꯂꯤ ꯃꯍꯥꯛꯀꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯆꯠꯈ꯭ꯔꯦ ꯇꯣꯝꯊꯤꯟꯁꯨ ꯊꯣꯛꯂꯛꯏ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯍꯟꯕꯒꯤ ꯃꯍꯨꯠꯇ ꯐ꯭ꯔꯥꯟꯁꯤꯁ ꯍꯣꯏꯒꯤ ꯃꯍꯩꯀꯣꯜ ꯌꯨꯅꯤꯌꯟ ꯀꯝꯄꯅꯤ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯥꯁꯠ ꯐꯨꯗ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯪꯗꯨꯅ ꯃꯦꯔꯤꯗ ꯀꯣꯜ ꯇꯧꯏ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯃꯦꯔꯤ ꯌꯥꯝ ꯉꯛꯅ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯀꯧꯔꯛꯏ ꯅꯪꯕꯨ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯗꯥꯏꯅꯦ ꯊꯣꯛꯂꯛꯑꯕꯣ ꯑꯣ ꯅꯪꯗꯤ ꯑꯩ ꯊꯣꯛꯂꯛꯄ ꯀꯨꯏꯔꯦ ꯍꯥꯏꯕꯁꯦ ꯐ꯭ꯔꯥꯟꯁꯤꯁꯅ ꯅꯪꯉꯣꯟꯗ ꯇꯝꯗ꯭ꯔꯕꯣ ꯇꯝꯗꯦ ꯅꯪꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯗꯤ ꯅꯪꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯍꯦꯟꯕ ꯁꯥꯟꯅꯕ ꯄꯥꯝꯗꯦ ꯅꯅꯥꯛꯇ ꯐ꯭ꯔꯥꯟꯁꯤꯁ ꯂꯩꯕ꯭ꯔꯥ ꯑꯩ ꯃꯍꯥꯛꯀ ꯎꯅꯕ ꯄꯥꯝꯃꯤ ꯅꯪ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯀꯦꯔꯥ ꯌꯥꯝ ꯈꯪꯅꯤꯡꯅ ꯀꯔꯤꯒꯤꯅꯣ ꯇꯣꯝꯊꯤꯟ ꯃꯥꯒ ꯎꯅꯕ ꯄꯥꯝꯂꯤꯕꯗꯤ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯑꯩ ꯅꯪꯒꯤ ꯍꯦꯔꯣꯗꯣ ꯀꯩꯁꯨ ꯐꯨꯔꯣꯏ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯦꯔꯤꯅ ꯁꯦꯀꯦꯟ ꯑꯝꯇ ꯄꯥꯏꯌꯨꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ ꯐ꯭ꯔꯥꯟꯁꯤꯁꯅ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯀꯧꯔꯛꯏ ꯇꯣꯝꯊꯤꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐ꯭ꯔꯥꯟꯁꯤꯁ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯁꯠ ꯁꯠ ꯍꯥꯏꯌꯨ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯇꯣꯝꯊꯤꯟꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯉꯣꯟꯗ ꯂꯩ ꯅꯨꯄꯥ ꯈꯛꯇꯒꯤ ꯑꯣꯏꯕ ꯕꯥꯔꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯚꯤꯗꯤꯑꯣꯁꯤ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯅꯪꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯚꯤꯗꯤꯑꯣꯁꯦ ꯏꯟꯇꯔꯅꯦꯠꯇ ꯊꯥꯗꯣꯛꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯪ ꯅꯇꯣꯝꯇ ꯂꯥꯛꯎ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯐ꯭ꯔꯥꯟꯁꯤꯁ ꯌꯥꯝ ꯁꯥꯎꯅ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ ꯀꯥꯏꯗ ꯂꯥꯛꯎꯒꯦ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯇꯣꯝꯊꯤꯟꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯣ ꯍꯥꯏꯔꯝꯃꯤ ꯃꯤꯅꯠ 10ꯃꯨꯛ ꯂꯩꯔꯒ ꯐ꯭ꯔꯥꯟꯁꯤꯁ ꯃꯍꯥꯛꯀꯤ ꯑꯣꯗꯤ ꯀꯥꯔꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯇꯣꯝꯊꯤꯟꯅ ꯁꯤꯗ ꯐꯝꯃꯨ ꯍꯥꯏꯅ ꯆꯤꯌꯔ ꯑꯃ ꯊꯥꯡꯖꯤꯜꯂꯤ ꯐ꯭ꯔꯥꯟꯁꯤꯁ ꯐꯝꯊꯔꯛꯇꯨꯅ ꯇꯣꯝꯊꯤꯟ ꯚꯤꯗꯤꯑꯣꯗꯨ ꯌꯥꯝ ꯊꯨꯅ ꯀꯛꯎ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯈꯪꯕ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯕ ꯅꯣꯏꯗꯤ ꯁꯦꯟꯗꯤ ꯌꯥꯝꯅ ꯆꯣꯞꯄꯅꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯌꯨꯒꯦ ꯚꯤꯗꯤꯑꯣ ꯀꯛꯅꯕ ꯂꯥꯛ 5 ꯄꯤꯔꯒꯦ ꯌꯥꯔꯕꯣ ꯕꯦꯀꯞꯁꯨ ꯑꯃꯠꯇ ꯊꯝꯗꯕꯤ ꯂꯣꯏꯅ ꯀꯛꯄꯗ ꯇꯣꯝꯊꯤꯟ ꯍꯥꯊꯨ-ꯍꯥꯊꯨꯅ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯃꯌꯥꯗꯨ ꯑꯔꯩꯕ ꯃꯈꯩ ꯀꯥꯊꯣꯛꯇꯨꯅ ꯄꯥꯅꯤꯄꯨꯔꯤꯗꯨ ꯆꯥꯁꯤꯜꯂꯤ ꯍꯥꯎꯏ ꯑꯁꯤꯗꯤ ꯅꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯆꯥꯎꯅ ꯇꯧꯕ ꯃꯤꯁꯤꯡꯁꯤꯅ ꯈꯜꯂꯤꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯄꯩꯁꯥꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯁꯤ ꯈꯛꯇꯅꯤ ꯅꯈꯣꯏꯅ ꯈꯟꯕ